Ngarang Shiroi Lili Festival gi Paulo Chapa Pongmising Amada Manipur State Transport ki bus ta Manipur haiba wahei adu lawtho adu satpiyani haiduna Manipur haiba wahei lawthok kadawni na tawkiba ma regiment haiba Central Security Force ki thong adu yaning dabagi ngasi hanglo gaida lariba school singna wawai lamkhaida koi dana tawai mong duni Sili asinguma yaning daba khongchat asida Bal Vidya Bhavan Wabagai GSS Academy Hyanglam All Style School Wabagai BM School Wabagai gi chatra singna saru yaki amadi remove DGP amadi remove security advisor haibna jingma placard pai akoi Chigi wakat mi pama duda wakat khongchat aduda oikiba wakai lamkhai do oikiba mami aduni ko mayam ubiri du se Manipur reporters sina media coverage lagu chapam matamda MST da Manipur haiba si lagu loina na bai haiba si lagu haiba si amane musi na mata ko ne jabani masida marani do singo adu da lori ko ko da ni wa to ribo wa su idam dam gidam maktani wa ya dengang sa wa bro Festival press media Manipur Transport Cooperative thaba du Manipur haiba wahei si law khunjalaga amadi gari gi plate MN haiba wahei si law thonba si tasena yaning de masi thamoi si yaning da thamoi soko opoina khoi gi school da school sing asi hamnaru to da railway station ya Piriba security force ta piriba ngaranggi order adu piriba makoi sing adu Manipur sidaki thabak taw matam yalo jabani habidi akoi gi ngarang maram sungsa zadana Manipur State Transport Road Corporation haiba sida Manipur haiba state asida Manipur haiba waya siloktu haiba si maram sungsa zadana makoi na ngami haiba gi matagum akoi gi Manipur sibu big by state amani haidana usitaba gi thong adu ngaranggi security force sing aduna chathaki baduna uli aduna maram orakanda akoi gi yang wagai sida lei by school sing na honaru kolekta as a student, we can do something for our Manipur. That is why we are attend this rally. That is why we are here. Aduna akoi gi student ama oibagi power se akoi gi haidi makoi jina thangde tar guju akoi gi Manipur se tar guju akoi ju kari guma kharadi to bangam gani haidi ngara gi kai sulai tama maram tu gi damakta akoi da pressure people di yaroi adu donang haidi koi Manipur sida yar chalare haiduna su makoi forcing aduda piriba order piriba makoi sing adu bul thabak tagi kudakta suspend to badabani Beda hai generate do Manipur thaba amadi bus blessing da MN thaba si law thok piu haiba si akhoi na jani de masina maram wara da ngasi gi khongja ngasi da sele